Achova mena matong to bayar kay ham yam loi khanga bani se aduna adugi nahangai akoin home minister unama matam da they side dagi different angle dagi to loimak state government should be gren haire ada is different organization should be gren ai samak su home minister unajaba defense minister unajaba da number 1 point ta su lokok pagi wari hamsari se adudi hojik su ku ki militant sing sina achova role ama handaki manipur ku kaina bhona bada irai chamu thana bhona bada achova role lawre haise khanga bani adudi hojik powdak security advisor masak unabada su Moreda incident ko matam designated game ta mi ta lai tre se advisor masana su hyramme ai won ai una bantum hyramme hame lokta thok incident su designated game da mi ta lai tre se hyramme adu hoji pauda su se lokok trip se kari gino haiba dune ba aduna yengasi adu bo akoi ngam akoi gi site gi aseng ba chumba tawba ya ba report pizare adu bo moina kari torpa adu yengasi torok tra kari torok ta thok ta ba ni kai na haiba tamda si yenga ga gas to thagat laga on mai cha iba pot bo kai chaksa sanu tamle ya pote akoi anyhow toraga ising hairaga mutha ta ba ni akoi sai gi moi ba ni na Home Secretary Ajay Kumar Bhalla nazarure sena akoi gi Manipur da hujik thoi ba tha tara phasal troba irang si achapar role ama laurise suspension operation da deriba kuki gi kulai pai kangu sing su chawa role ama laurabani main role di mapoina ti lauri bani misuse torabani ground rule follow tawdrabani designated camp ta laitrabani state government su khangabani security advisor masana su ingon da high grabani adu taragadi hausi pauda misuse when tawraga laiba agreement suspension operation da laiba kuki kulai pai basi si tawna riba agreement se hausi bolok thuk tibis kari gino hai base mangonda ina direct hanzarame masama unazaraga adu matungda mu chahi yankai tere mamangda pass tawgiba ek Manipur hill areas acquisition of the Civil Rights Act 1967 se pass tawgiba taraga su Manipur da mapum phana chan dibse karigino hai matamda su sign tawnari basi kuki kulai pai kangu kun manga ne adugi mathakta nipu manga gi mathakta leiba kuki kulai pai kangu myam sidi kuki gi dingthau sing sida tawning kusi tawre har kanda mapande kuchulakpa aggression duga yauna na moiga manaraga freedom da tawning kusi tawbani si heritage championship sila ko matungda nasai gi ek pass tawraga mapum phana chadri base sinna mapum phana chadara kanda si tawdori bani hai aduna Ministry of Home Affairs su sigi ek si mapum phana pass tawna bada achawa rolobi intervent tawbiu haizarami aduna uje akoi aina khara kuina wari sanara matungda akoi gi Home Secretary da aina wahang myam sima masama akoi aina piba general report haidi su kuki militant sing sina degi ladiba milit kuki gi external aggression ladiba pane changjal pa myam sina akoi gi changchama praja myam ma naha myam ma tamchina hatopiba adaidi thatara se haidi masing thingam dana numaita ma thogo yam thokrabani sigi report myam haijama matamda mahakna yam kanna sinainari ado ahen badi aina su hai ado ahen babudi hoi akoi na ngasi lai se taseng na haragadi akoi Manipur kan si India kan sen laksabane haibidi India kan ba haibsi Manipur kan badune aduna Manipur da changa iba kuki terrorist changa pa haibse India da changa pa chak manarabani asita khena base kalino aduna akoi khang ka maktaduna akoi ai Delhi da danger pade kalino haim tamda si 29 February da amuk si extend amuk thoki ba taragadi expire oi dabida extend amuk togi taragadi anauba miha anauba halo haiba chak manaba pot ama thok tori bani aduna sigi pot se amtang tawhan biraganu asi amte extend tawbiraganu expiry oi hen base oi hen biro abrogate tawbigro ana haizo matamda mahakna si am kana khanari haibire aduna magi makuk ta boi ai khangi akoi michamni akoi aingon da di hainingam da boi kari tawdoino da hainingam da boi adubu ngasi direct songo unazaraga haijari se kari no hai matamda akoi pen da bado akoi khangma maktadna Delhi dagi leiraga lepaga khangodi khangaga su ground reality se hena pung khana khangam da su yai akoi gi yum isama ki yum cha ibanina isama ki mi siri banina adugi prop chak gi damakta Delhi changer pane na hai hajarame aduna adugi hen report of bizarame